ꯁꯨ ꯀꯣꯛꯂꯔꯣꯏꯅꯦ ꯃꯄꯣꯛꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯆꯥꯝꯂꯕꯁꯨ ꯀꯣꯛꯂꯔꯣꯏꯅꯦ ꯃꯄꯣꯛꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯂꯦꯞꯂꯕꯅꯤ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕꯅꯤ ꯊꯃꯣꯏ ꯁꯦꯟꯅꯐꯝꯗ ꯂꯦꯞꯂꯕꯅꯤ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕꯅꯤ ꯊꯃꯣꯏ ꯁꯦꯟꯅꯐꯝꯗ ꯁꯥꯠꯂꯔꯣꯅꯦ ꯅꯅꯤꯡꯇꯝꯅ ꯏꯊꯥꯅꯨꯡꯗ ꯂꯣꯠꯂꯔꯣꯅꯦ ꯊꯃꯣꯏ ꯅꯨꯡꯗ ꯀꯟꯅ ꯈꯪꯍꯟꯗ ngasi ahan boin hangjaki bo wahang Center for Advanced Technology asi karamba sahida lingkhatki bage wahang asi achungba pakhum 1984 ingkum jali singam ga chamapan marifuga mari kana kana na achungba pakhum pibirakpage haibadu mayang punna mo khangminasi Jameson Thokshom asumba pakhum bibirakpa Sajida Sangayimpham Khangabokdagi Thoithoiba Ranjita Waikhom asumba pakhum bibirai Laisemba Khangabokdagi asumba pakhum bibirakpa Tarun Takhelambam Lokendro Ahung Sangbam Salungphamdagi Malem Abujam New Chokondagi asumba pakhum bibirakpa Ke Khalling asumba pakhum bibirai Tezpurdagi Bihim Hairokdagi Dipak Ninthauja asumba pakhum bibirakpa Wangchingdagi Tompok Stephen Waikhom Khangabokdagi Rosan Laishram Rishi Thokshom asumba pakhum bibirakpa amadi Anis Huidrom Obagai haribe mising asina ngasigi ahan boina hangjakiba wang asigi asumba pakhum bibirakhraba miyosing ni Sonia Thagachari Thoromasta Saruk Yabirakliba Pumnamak Adi Suba SMS Lakochari be SMS AJ Maisangi Khonjelda Maju Sangkre Haina Seuri Besai Ise Sibutaje ke Haiduna Khanbirakpa Jaya Laurembam Athokpam Khunaudagi Tabining Bahapirai Mona Rani Nganthoi Priya Hariba Miyosing asiga Taminajage Haibirai Thagachari ngasigi Thoromasida Saruk Yabirakpa Mathangi wahangda vitamin B7 asigi atopa maming asi kari kaubage wahang asi amutang hana ningsingjage vitamin B7 asigi atopa mamingda kari kaubage hangjaribo wahang asigi achumba paukhum akogi mobile number 8190 7110 da achumba paukhum thabiraknaba nulukchari Adomna Pamna Khanbirakli Besai Khudol Tamjage AJ Maisnamgi Khonjelda Sarjit Soibamgi Mayekta AJ Maisam Masamagna Music Direction Pibiri Besai Maju Sangkre Haina Seori Adongidama Khudol Tamjage Taminasi Saithajakhi nambu Laikang lada lai jagun Adu bulau khare saklon Iyaigi kongolgun Laijagum sena chakhiba ibanagi nungsiwari Machu sangkhare ngasidi thodok amana
puba mai punsina loibada kaina si haina kiba nasidi oire ibani gi kaina ba aigi thamoi lei kolda saklambi migi na pada chinkravi kari penda valai bangi naning kari thumda bage Jarubana chingna basu ko khanki lapna leirasu aitegi ni khanjarui urina mana nakpa upalda tangjai kautoklu re nambu tajarubana Nangi nungsi chilna na thai kravada Oi krasanu ning sing bana ivani ngasigi ani shiboy na khuina hangjaki bawahang vitamin B7 asigi atopa maming asi kari kobage hangjaki bawahang asigi asimbo pakhom biotin natraga vitamin A kana na asimbo pakhom pibirakpage haibadu mayang punna amo khangminasi Albert Sogarapam asumba pakhom bibirakpa Jameson Thokshom khangabok moya lekai digi asumba pakhom bibirai Deepak Ninthauja Sajida Sangai Impamdagi Ranjita Waikhom Lokendro Ahong Sangbam Salungpamdagi Kaksingdagi Saitam asumba pakhom bibirakpa khangabokdagi Thoithoiba Thokshom Silpa Nepra Company dagi asumba pakhom bibirakpa thagachari New Chokan dagi Malenganba Abujam asimba pakhom bibirakpa Sangha Imphamdagi Atabudin asimba pakhom bibirakpa Wangsingdagi Tompok asimba pakhom bibirai Khangabokdagi Lansenbi asimba pakhom bibirakpa Sangha Imphamdagi Rafid Ahmad asimba pakhom bibirai Kayraktagi Jahir KK Khaling asimba pakhom bibirakpa Tezpur dagi Bihim Khangabokdagi Roshan Laishram
ꯁꯪꯒꯥꯌꯨꯝꯐꯝꯗꯒꯤ ꯁꯔꯤꯐ ꯈꯥꯟ, ꯁꯂꯨꯡꯐꯝꯗꯒꯤ ꯐꯨꯔꯤꯠ ꯁꯥꯕꯝ ꯄ꯭ꯔꯁꯥꯟꯇ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯀꯥꯡꯆꯨꯞ ꯈꯨꯜꯗꯒꯤ ꯇꯤ.ꯑꯦꯁ. ꯑꯂꯜ ꯆꯤꯔꯨ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ, ꯁꯪꯂꯨꯝꯐꯝꯗꯒꯤ ꯕꯣꯔꯤꯁ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯊꯣꯏꯕꯤ ꯑꯔꯣꯡ ꯈꯨꯟꯖꯥꯎꯗꯒꯤ, ꯄꯦꯄꯦ ꯌꯦꯂꯥꯡꯈꯥꯡꯄꯣꯛꯄꯤꯗꯒꯤ, ꯇꯔꯨꯟ ꯇꯈꯦꯜꯂꯝꯕꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ, ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯈꯥꯡꯉꯕꯣꯛꯇꯒꯤ ꯒꯤꯇꯥ ꯑꯟꯖꯂꯤ, ꯁꯪꯒꯥꯌꯨꯝꯐꯝꯗꯒꯤ ꯔꯨꯁꯇꯛ, ꯁ꯭ꯇꯦꯐꯦꯟ ꯋꯥꯏꯈꯣꯝ, ꯃꯥꯔꯖꯤꯅꯥ ꯁꯪꯒꯥꯌꯨꯝꯐꯝꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯔꯤꯁꯤ ꯊꯣꯛꯁꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ, ꯑꯅꯤꯁ ꯍꯨꯏꯗ꯭ꯔꯣꯝ ꯑꯃꯗꯤ ꯄ꯭ꯔꯦꯃꯥꯖꯤꯠ ꯃꯣꯏꯔꯥꯡ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕꯗ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯥꯒꯠꯆꯔꯤ꯫ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯔꯛꯇꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯣꯅꯤꯀꯥ, ꯃꯊꯪꯗ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯑꯦꯁ.ꯃꯦꯁ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯖꯦꯝꯁꯅ ꯁꯛꯄꯤꯈꯤꯕ ꯏꯁꯩ ꯃꯇꯝ ꯑꯃꯗ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯕ ꯊꯃꯣꯏꯁꯦ ꯍꯥꯏꯅ ꯁꯦꯝꯔꯤꯕ ꯏꯁꯩꯁꯤꯕꯨ ꯇꯥꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯛꯏ꯫ ꯈꯟꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯆꯔꯥꯡꯄꯥꯠ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯐꯩꯔꯣꯏꯖꯝ ꯁꯤꯟꯍꯟꯖꯤꯠ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯏꯟꯗꯨ, ꯑꯦꯚꯔꯦꯁ ꯑꯇꯤꯌꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯇꯥꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯛꯏ꯫ ꯍꯣꯏ, ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ꯫ ꯏꯁꯩ ꯑꯁꯤ ꯇꯥꯍꯟꯖꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯆꯒꯦ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤ ꯀꯣꯃꯦꯗꯤ ꯑꯣꯐ ꯏꯔꯣꯁ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯅꯥꯅ ꯏꯔꯝꯕꯒꯦ? ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯀꯣꯃꯦꯗꯤ ꯑꯣꯐ ꯏꯔꯣꯁ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯅꯥꯅ ꯏꯔꯝꯕꯒꯦ? ꯍꯪꯖꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8119071110ꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯊꯥꯕꯤꯔꯛꯅꯕ ꯅꯣꯂꯨꯛꯆꯔꯤ꯫ ꯑꯗꯣꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯖꯦꯝꯁ ꯁꯩꯀ꯭ꯔꯨꯖꯝꯒꯤ ꯈꯣꯟꯖꯦꯜꯗ ꯁꯅꯥꯇꯣꯟ ꯅꯤꯡꯊꯧꯖꯥꯅ ꯁꯩꯔꯦꯡꯂꯤꯕ ꯏꯁꯩ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯕ ꯊꯃꯣꯏꯁꯦ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯇꯥꯃꯤꯟꯅꯁꯤ꯫ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯕ ꯊꯃꯣꯏꯅꯤ, ꯃꯈꯨꯠꯃꯛꯅ ꯍꯟꯖꯤꯟꯅ ꯆꯨꯔꯝꯕꯒꯤ ꯃꯨꯊꯠꯄ ꯉꯝꯗꯅ ꯃꯩ ꯋꯥꯏꯔꯛꯂꯤꯉꯩ, ꯃꯨꯊꯠꯄ ꯉꯝꯗꯅ ꯃꯩ ꯋꯥꯏꯔꯛꯂꯤꯉꯩ, ꯅꯪꯅ इनाता लातूना, नंगना इनाता लातूना, लोटना कपगे करे मरम, मेरी थोपना चाकलबा थामोई, मेरी थोपना
ꯂꯥꯛꯇꯨꯅ ꯃꯩꯆꯥ ꯈꯥꯡꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯦ ꯌꯦꯡꯂꯈꯣꯄꯦꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯃꯩꯆꯥ ꯈꯥꯡꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯦ ꯎꯅꯈꯤꯗꯕ ꯀꯨꯏꯔꯦ ꯀꯔꯝ ꯂꯦꯜꯂꯤ ꯈꯪꯖꯅꯤꯡꯅ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯎꯅꯈꯤꯗꯕ ꯀꯨꯏꯔꯦ ꯀꯔꯝ ꯂꯦꯜꯂꯤ ꯈꯪꯖꯅꯤꯡꯅ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯅꯤꯡꯉꯝꯗ ꯆꯠꯈꯤꯕ ꯀꯔꯤ ꯃꯔꯝ ꯃꯩꯊꯣꯛꯅ ꯆꯥꯛꯂꯕ ꯊꯃꯣꯏ ꯅꯈꯨꯠꯃꯛꯅ ꯍꯟꯖꯤꯟꯅ ꯆꯨꯔꯝꯕꯒꯤ ꯃꯨꯊꯠꯄ ꯉꯝꯗꯅ ꯃꯩ ꯋꯥꯏꯔꯛꯂꯤꯉꯩ ꯅꯪꯅ 이나ꯛꯇ ꯂꯥꯛꯇꯨꯅ ꯅꯪꯅ 이나ꯛꯇ ꯂꯥꯛꯇꯨꯅ ꯂꯣꯠꯅ ꯀꯞꯄꯒꯤ ꯀꯔꯤ ꯃꯔꯝ ꯃꯩꯔꯤꯊꯣꯛꯅ 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 ꯑꯍꯨꯝ ꯁꯨꯕꯣꯏꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯀꯣꯃꯦꯗꯤ ꯑꯣꯐ ꯏꯔꯁ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯅꯥꯅ ꯏꯕꯒꯦ? ꯋꯥꯍꯪ ꯑꯁꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯋꯤꯂꯤꯌꯝ ꯁꯦꯛꯁꯄꯤꯌꯔ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ, ꯋꯤꯂꯤꯌꯝ ꯁꯦꯛꯁꯄꯤꯌꯔ꯫ ꯀꯅꯥꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯖꯤꯗꯥ ꯁꯪꯒꯥꯌꯨꯝꯐꯝꯗꯒꯤ, ꯍꯩꯔꯣꯛꯇꯒꯤ ꯗꯤꯄꯛ ꯅꯤꯡꯊꯧꯖꯥ, ꯖꯦꯝꯁꯟ ꯊꯣꯛꯆꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯈꯥꯡꯉꯕꯣꯛꯇꯒꯤ ꯊꯣꯏꯊꯣꯏꯕ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯇꯣꯝꯄꯣꯛ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯋꯥꯡꯖꯤꯡꯗꯒꯤ, ꯈꯥꯡꯉꯕꯣꯛꯇꯒꯤ ꯒꯤꯇꯥ ꯑꯟꯖꯂꯤ, ꯁꯪꯒꯥꯌꯨꯝꯐꯝꯗꯒꯤ ꯔꯨꯁꯇꯛ, ꯑꯜꯕꯥꯔꯠ ꯁꯧꯔꯥꯛꯄꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯃꯥꯂꯦꯝꯉꯥꯟꯕꯤ ꯑꯕꯨꯖꯝ ꯅ꯭ꯌꯨ ꯆꯦꯀꯣꯟꯗꯒꯤ, ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯂꯩꯁꯦꯝꯕ ꯈꯥꯡꯉꯕꯣꯛꯇꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯄꯔꯥꯝꯖꯤꯠ ꯃꯣꯏꯔꯥꯡꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯄꯦꯄꯦ ꯌꯦꯂꯥꯡ ꯈꯥꯡꯄꯣꯛꯄꯤꯗꯒꯤ, ꯊꯣꯛꯆꯣꯝ ꯁꯤꯜꯄ꯭ꯔꯥ ꯅꯦꯄ꯭ꯔꯥꯗꯒꯤ, ꯑꯇꯥꯕꯨꯗꯤꯟ ꯁꯪꯒꯥꯌꯨꯝꯐꯝꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯀꯦ ꯈꯂꯤꯡ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯔꯐꯤꯛ ꯑꯍꯃꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯄꯤꯕꯤꯔꯛꯑꯒ ꯃꯤꯡ ꯍꯥꯞꯄꯤꯔꯛꯇꯕ ꯊꯥꯒꯠꯆꯔꯤ꯫ ꯂꯥꯡꯉꯊꯦꯟꯗꯒꯤ ꯂꯩꯁꯦꯝꯕ, ꯀꯥꯡꯆꯨꯈꯨꯜꯗꯒꯤ ꯇꯤ.ꯑꯦꯁ. ꯑꯂꯥꯜ ꯆꯤꯔꯨ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯀꯛꯆꯤꯡꯗꯒꯤ ꯁꯩꯇꯝ ꯑꯣꯂꯦꯟ ꯏꯔꯥꯡꯕꯝ ꯀꯛꯆꯤꯡꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯄ꯭ꯔꯦꯃꯤꯂꯥ ꯈꯥꯡꯉꯕꯣꯛ, N.K. ꯂꯥꯏꯃꯅꯥꯏꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯑꯅꯤꯁ ꯍꯨꯏꯗ꯭ꯔꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯔꯤꯁꯤ ꯊꯣꯛꯆꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯒꯤꯇꯥ ꯁꯥꯄꯝ ꯂꯥꯏꯕꯨꯡꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯊꯣꯏꯊꯣꯏꯕ ꯔꯣꯁꯟ ꯂꯥꯏꯁ꯭ꯔꯝ ꯈꯥꯡꯉꯕꯣꯛꯇꯒꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯉꯁꯤꯒꯤ ꯍꯪꯖꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯃꯊꯪꯒꯤ ꯏꯁꯩ ꯂꯧꯈꯠꯄꯤꯌꯨ ꯁꯣꯅꯤꯌꯥ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯑꯦꯁꯃꯦꯁ ꯑꯁꯤꯗ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠ ꯐꯤꯂꯝꯁꯤꯗꯒꯤ ꯄꯨꯁꯄꯔꯥꯅꯤ ꯑꯃꯗꯤ ꯑꯥꯔꯕꯤꯟ ꯑꯄꯨꯟꯕꯅ ꯁꯛꯂꯤꯕ ꯏꯁꯩ ꯊꯥꯖ ꯅꯠꯇꯦ ꯑꯇꯤꯌꯥꯒꯤ ꯍꯥꯏꯅ ꯁꯩꯌꯧꯔꯤꯕ ꯏꯁꯩꯁꯤꯕꯨ ꯇꯥꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯛꯄ ꯔꯤꯁꯂꯤꯟ ꯁꯣꯔꯣꯈꯥꯏꯕꯝ ꯇꯥꯕꯤꯅꯤꯡꯕ ꯍꯥꯞꯄꯤꯔꯛꯏ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯇꯕꯥ, ꯆꯥꯎꯕ, ꯂꯤꯟꯊꯣꯏ, ꯔꯤꯁꯤ, ꯂꯟꯆꯦꯟꯕꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤꯒ ꯇꯥꯃꯤꯟꯅꯖꯒꯦ ꯍꯥꯏꯕꯤꯔꯛꯏ ꯃꯣꯅꯤꯀꯥ꯫ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅ ꯈꯟꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯆꯧ ꯌꯥꯕꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ꯫ ꯃꯊꯪꯒꯤ ꯋꯥꯍꯪꯗ ꯁꯣꯅꯤꯌꯥ, ꯃꯊꯪꯅ ꯂꯧꯈꯠꯆꯔꯤꯕ ꯋꯥꯍꯪ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯋꯥꯍꯪꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯨꯝꯖꯥ 2019ꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ MC ꯃꯦꯔꯤ ꯀꯣꯝꯗ ꯀꯔꯝꯕ ꯃꯤꯊꯣꯟ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯒꯦ? ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ, ꯀꯨꯝꯖꯥ 2019 ꯍꯥꯏꯕꯗꯤ 2018ꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ MC ꯃꯦꯔꯤ ꯀꯣꯝꯗ ꯀꯔꯝꯕ ꯃꯤꯊꯣꯟ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯒꯦ? ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ
8119071110ꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯊꯥꯕꯤꯔꯛꯅꯕ ꯅꯣꯂꯨꯛꯆꯔꯤ꯫ ꯑꯗꯣꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠ ꯐꯤꯂꯝꯁꯤꯗꯒꯤ ꯄꯨꯁꯄꯔꯥꯅꯤ ꯑꯃꯗꯤ ꯑꯥꯔꯕꯤꯟꯒꯤ ꯈꯣꯟꯖꯦꯜꯗ ꯋꯥꯊꯝ ꯕ꯭ꯔꯖꯆꯥꯟꯒꯤ ꯃꯌꯦꯛꯇ ꯇꯣꯅꯤ ꯑꯍꯩꯕꯝꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩ ꯊꯥꯖ ꯅꯠꯇꯦ ꯑꯇꯤꯌꯥꯒꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯃꯤꯟꯅꯁꯤ꯫ ಅಜನತೆ ಅತಿಯಾಗಿ ನಂದಿ ಐಗೆ ಥವಾಯಿನಿ ಅಹಿಂಸಿನ ಲೋಯ್ಖ್ರಬಸು ಥಾಬಲ್ಸಿನ ಮುಟ್ಖ್ರಬಸು ನಂಗಿನ ನಾಲಿ ಸಾಂಖಿರೋ ಜನತೆ ಅತಿಯಾಗಿ ನಂದಿಗೆ ಥವಾಯಿನಿ उनको यादें शाकिन थमसे उनको यादें शाकिन थमसे शाकलुरे हौजीते खंगलुरे अपांगा मुशी मैंने लगले लम्हे भी ऐसे मुशी मैंने लगले लम्हे भी ऐसे सलागम लंगले नंगे शब्दम से ನಿಂಖಾಯಿರಪಲ್ ನುಂಶಿಬಗೆ ಪಾಥೋಖ್ರೆ ಥಾಮೋಯ್ ನುಂದಗಿ ನಿಂಖಾಯಿರಪಲ್ ನುಂಶಿಬಗೆ ಪಾಥೋಖ್ರೆ ಥಾಮೋಯ್ ನುಂದಗಿ हवाई से चटके नंगी ननाता हवाई से चटके नंगी ननाता नंगथे नवा मीको तगी पोखरे लैनम पोखरे नंदा हम जबम होदे ऐदी नंगो हम जबम होदे ऐदी नंगो ನಮ್ಮೂರೇ ಲೈನಂ ನಾಹಾಕೆ ಚುಖರೆ ಥಾಮೋಯ್ ನುಂಶಿಬನ ಓ ನಮ್ಮೂರೇ ಲೈನಂ ನಾಹಾಕೆ ಚುಖರೆ ಥಾಮೋಯ್ ನುಂಶಿಬನ angau bahai bado oire hakse nung thang kuplare lakau she khun thang ye re na pasida lakshim jabanunge aigi putni lakshim jabanunge aigi putni था जन
ಜನತೆ ಅತಿಯಾಗಿ Hangjaki bawahang kumjal lishing ani tarani pan haibidi 2018 da Manipur Sarkar na MC Mary Kom da karamba mington piduna ikai khamna khibage ohang asigi achimba paukhom de mithui leima paukhom asi amuktang hana ningsingjage mithui leima kana kana na achimba paukhom pibirakpage haibadu mayam punna muk khangminasi Sajida Sangha Yimphomdagi Achimbu Pakhom Pibirakpa Dipak Ningthokja Hairoktagi Arbat Chograkpam Achimbu Pakhom Pibirai Silpa Nepra Company dagi Olen Ilangbam Achimbu Pakhom Pibirakpa Wabagai Mamang Lekai dagi Mangal Achimbu Pakhom Pibirai Lancianbi Khangabok dagi Achimbu Pakhom Pibirakpa Tompok Khundrakpam Wangjing dagi Ibiamcha sapam laibung dagi asumba bakhum pibirai Atabudin Sangha Yimphom dagi asumba bakhum pibiraga ming hapiraktaba thagachari Moirang Thiem Hemchandra asumba bakhum pibirakpa Khangabok dagi Roshan Laishram Paramjit Moirang asumba bakhum pibirakpa Lan Mernai dagi NK Sangha Yimphom dagi Marjina Kangsukhul dagi TSRR Chiru Rapid Ahmad Khangabok dagi Thoithoiba Arong Khonjau dagi Thoibi Salam Asoba Waikhom Malengwanbi Abujam Jahir Kairak dagi Achimbu Pakhom Pibirakpa Romola Seram Luksak Sangha Yimphom dagi Gita Sapam Laibung dagi Achimbu Pakhom Pibirai Angelina Waikhom Lashemba Langaltil dagi Achimbu Pakhom Pibirakpa Tezpur dagi Bhim Rishi Thokshom Achimbu Pakhom Pibirakpa Mangalaima Lamjau dagi Amadi Tamijur Rahman Sangha Yimphom dagi haribe myoising asina asi hangjakiba wahang asi Achimbu Pakhom Pibirakhraba myoisingni Tawjariba Sandokjariba Tharom SMS asigi khwaidagi iroi loiba isai lokhatpiyo Sonia Lokhachage Mamsilakle aigi lambi haina seori baisai Jina Khuman Thengi Khonjena Sakli baisai sibuta jage hadina khanbirakpa Seli Sanasam Sabal Tongbadagi Diamond Radio Tabiriba Pumnamakka Taminajage Haibirai aduga Isai asiga chap manana Sangha Yimphomdagi Sila haiba miyoisina tajage haibi Tabiningba hapirai Abem Rabina amadi mahaki imung manung amadi Diamond Radio Tabiriba listener khudingmakka taminajage haibirai Yamna fajabasi khanbirakpa thagachari Mathangda sanaba gi lamdagi wahang amakhak lokhachage Thomas Cup asi karamba masana ga mari leinabage wahang asi amutanga hanani singjage Thomas Cup hariba khoi trophy asi karamba masana ga mari leinabage hangjariba wahang asi ge chimbu pa khuma khoi mobile number 8119071110 da asimba pa khum thabiraknaba na lukchari Mayamna khanbirakli baisai khudol tamjage Jina Khuman Themgi Khonjelda Kishore Chandgi Mayekta Kim Iromna Sairangli baisai Mamsilakle aigi lambi adongidama khudol tamjage taminasi
ꯊꯥꯡꯂꯨꯕ ꯈꯣꯡꯊꯥꯡꯁꯦ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤ ꯆꯨꯝꯅ ꯊꯥꯡꯂꯨꯕ ꯈꯣꯡꯊꯥꯡꯁꯦ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤ ꯊꯥꯖꯕ ꯊꯝꯂꯨꯕ ꯅꯐꯝꯗ ꯃꯈꯣꯡ ꯊꯣꯛꯅ ꯀꯞꯂꯛꯂꯦ ꯊꯥꯖꯕ ꯊꯝꯂꯨꯕ ꯅꯐꯝꯗ ꯃꯈꯣꯡ ꯊꯣꯛꯅ ꯀꯞꯂꯛꯂꯦ ꯊꯦꯝꯖꯤꯟꯕ ꯌꯥꯗꯅ ꯉꯁꯤꯗꯤ ꯊꯦꯝꯖꯤꯟꯕ ꯌꯥꯗꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ ꯍꯣꯏꯕꯨ ꯌꯥꯝꯅ ꯇꯠꯇꯅ ꯋꯥꯍꯜꯂꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯒ ꯃꯝꯁꯤꯜꯂꯛꯂꯦ ꯂꯝꯕꯤ ꯃꯝꯁꯤꯜꯂꯛꯂꯦ ꯂꯝꯕꯤ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯊꯣꯃꯥꯁ ꯀꯞ ꯑꯁꯤ ꯀꯔꯝꯕ ꯃꯁꯥꯟꯅꯒ ꯃꯔꯤ ꯂꯩꯅꯕꯒꯦ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯕꯦꯗꯃꯤꯟꯇꯟꯒ ꯃꯔꯤ ꯂꯩꯅꯩ꯫ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ, ꯕꯦꯗꯃꯤꯟꯇꯟ꯫ ꯀꯅꯥꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯁꯪꯒꯥꯏꯌꯨꯝꯐꯝꯗꯒꯤ ꯇꯃꯤꯖꯨꯔ ꯔꯍꯃꯟ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯍꯩꯔꯣꯛ ꯕꯖꯥꯔꯗꯒꯤ ꯗꯤꯄꯛ ꯅꯤꯡꯊꯧꯖꯥ, ꯇꯦꯟꯊꯥ ꯇꯣꯡꯈꯣꯡꯗꯒꯤ ꯃꯥꯂꯦꯡꯋꯥꯟꯕ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ, ꯋꯥꯕꯒꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯃꯉꯥꯜ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯁꯂꯨꯡꯐꯝꯗꯒꯤ ꯂꯣꯀꯦꯟꯗ꯭ꯔꯣ ꯑꯍꯣꯡꯁꯥꯡꯕꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯄꯤꯕꯤꯔꯛꯑꯒ ꯃꯤꯡ ꯍꯥꯞꯄꯤꯔꯛꯇꯕ ꯊꯥꯒꯠꯆꯔꯤ꯫ ꯁꯥꯄꯝ ꯂꯥꯏꯕꯨꯡꯗꯒꯤ ꯒꯤꯇꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ, ꯊꯣꯏꯊꯣꯏꯕ ꯈꯥꯡꯉꯕꯣꯛꯇꯒꯤ ꯑꯦꯟꯖꯦꯂꯤꯅꯥ ꯋꯥꯏꯈꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯂꯨꯛꯁꯛ ꯁꯪꯒꯥꯏꯌꯨꯝꯐꯝꯗꯒꯤ ꯖꯦꯍꯤꯔ ꯀꯩꯔꯛꯇꯒꯤ ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ, ꯂꯟꯆꯦꯟꯕꯤ ꯋꯥꯏꯈꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯋꯥꯡꯖꯤꯡꯗꯒꯤ ꯇꯣꯝꯄꯣꯛ ꯈꯨꯟꯗ꯭ꯔꯥꯛꯄꯝ, ꯂꯩꯁꯦꯝꯕ ꯈꯥꯡꯉꯕꯣꯛꯇꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯒ ꯃꯤꯡ ꯍꯥꯞꯄꯤꯔꯛꯇꯕ ꯊꯥꯒꯠꯆꯔꯤ꯫ ꯔꯐꯤꯛ ꯑꯍꯃꯠ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ, ꯂꯥꯏꯃꯅꯥꯏꯗꯒꯤ NK ꯎꯖꯔꯨꯗꯤꯟ ꯋꯥꯡꯈꯦꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯁꯪꯒꯥꯏꯌꯨꯝꯐꯝꯗꯒꯤ ꯃꯥꯔꯖꯤꯅꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ, ꯁꯦꯔꯥꯝ ꯔꯣꯃꯣꯂꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯂꯩꯁꯦꯝꯕ ꯂꯥꯡꯉꯊꯦꯟꯗꯒꯤ ꯁꯖꯤꯗꯥ ꯁꯪꯒꯥꯏꯌꯨꯝꯐꯝꯗꯒꯤ, ꯁꯝꯔꯥ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯉꯥꯡꯕꯝ ꯑꯟꯖꯂꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯂꯝꯖꯥꯎꯗꯒꯤ ꯃꯉꯥꯂꯩꯃ, ꯔꯣꯃꯣꯂꯥ ꯁꯦꯔꯥꯝ, ꯆꯔꯥꯡꯄꯥꯠꯇꯒꯤ ꯂꯧꯔꯦꯝꯕꯝ ꯁꯟꯖꯣꯏ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯈꯥꯡꯉꯕꯣꯛꯇꯒꯤ ꯒꯤꯇꯥꯟꯖꯂꯤ, ꯑꯇꯥꯕꯨꯗꯤꯟ ꯁꯪꯒꯥꯏꯌꯨꯝꯐꯝꯗꯒꯤ, ꯄꯔꯥꯝꯖꯤꯠ ꯃꯣꯏꯔꯥꯡ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯇꯦꯖꯄꯨꯔꯗꯒꯤ ꯚꯤꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ, ꯈꯥꯡꯉꯕꯣꯛꯇꯒꯤ ꯍꯦꯝꯆꯥꯟ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ, ꯔꯤꯁꯤ ꯊꯣꯛꯆꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯑꯃꯗꯤ ꯔꯁꯜ ꯂꯥꯏꯁ꯭ꯔꯝ ꯂꯣꯏꯅꯅ ꯁꯂꯨꯡꯐꯝꯗꯒꯤ ꯐꯨꯔꯤꯠ ꯁꯥꯕꯝ ꯄ꯭ꯔꯁꯥꯟꯇ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛ꯫ ꯑꯗꯨꯗꯤ ꯃꯣꯅꯤꯀꯥ, ꯊꯧꯔꯝ ꯑꯁꯤꯒꯤ ꯏꯔꯣꯏ ꯂꯣꯏꯕ SMS ꯂꯧꯈꯠꯆꯒꯦ꯫ ꯂꯧꯈꯠꯄꯤꯌꯨ꯫ ꯑꯔꯣꯏꯕ SMSꯇ ꯂꯧꯈꯠꯆꯔꯤꯕ ꯏꯁꯩ ꯋꯥꯛꯆꯤꯡꯒꯤ ꯂꯦꯟ ꯐꯤꯂꯝꯁꯤꯗꯒꯤ ꯑꯉꯧꯕ ꯂꯩꯆꯤꯟꯅ ꯐꯤꯖꯪ ꯈꯟꯕ ꯍꯥꯏꯅ ꯁꯩꯌꯧꯔꯤꯕ ꯏꯁꯩ, ꯆꯤꯇ꯭ꯔ ꯄꯪꯉꯥꯕꯝ ꯑꯃꯗꯤ ꯑꯥꯔꯕꯤꯟ ꯁꯣꯏꯕꯝ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩ ꯑꯁꯤꯕꯨ ꯇꯥꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯔꯛꯄ ꯈꯣꯡꯖꯣꯝ ꯂꯥꯏꯕꯨꯡ ꯂꯩꯀꯥꯏꯗꯒꯤ W ꯔꯣꯁꯟꯀꯥꯟꯇ, ꯇꯥꯕꯤꯅꯤꯡꯕ ꯍꯥꯞꯄꯤꯔꯛꯏ ꯁꯅꯥꯍꯟ ꯔꯨꯄꯥ ꯄ꯭ꯔꯁꯥꯟꯇ, ꯌꯥꯏꯐꯕꯤ ꯕꯤꯁ꯭ꯋꯅꯥꯊ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯇꯥꯃꯤꯟꯅꯖꯒꯦ ꯍꯥꯏꯕꯤꯔꯛꯏ꯫ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ꯫ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯍꯪꯗ ꯂꯤꯒꯦꯜ ꯁꯥꯔꯚꯤꯁ ꯗꯦ ꯑꯁꯤ ꯀꯔꯝꯕ ꯊꯥꯒꯤ ꯀꯔꯝꯕ ꯇꯥꯔꯤꯛꯇ ꯄꯥꯡꯊꯣꯛꯄꯒꯦ? ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ, ꯂꯤꯒꯦꯜ ꯁꯥꯔꯚꯤꯁ ꯗꯦ ꯑꯁꯤ ꯀꯔꯝꯕ ꯊꯥꯒꯤ ꯀꯔꯝꯕ ꯇꯥꯔꯤꯛꯇ ꯄꯥꯡꯊꯣꯛꯄꯒꯦ? ꯍꯪꯖꯔꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8119071110ꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯊꯥꯕꯤꯔꯛꯅꯕ ꯅꯣꯡꯂꯨꯛꯆꯔꯤ꯫
ꯑꯗꯣꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯋꯥꯛꯆꯤꯡꯒꯤ ꯂꯦꯟ ꯐꯤꯂꯝꯁꯤꯗꯒꯤ ꯆꯤꯇ꯭ꯔ ꯑꯃꯗꯤ ꯑꯥꯔꯕꯤꯟꯒꯤ ꯈꯣꯟꯖꯦꯜꯗ ꯑꯦꯀꯦꯟꯗ꯭ꯔ ꯇꯦꯟꯁꯨꯕꯒꯤ ꯃꯌꯦꯛꯇ ꯇꯣꯅꯤ ꯑꯍꯩꯕꯝꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯃꯤꯟꯅꯁꯤ. ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯇꯨꯝꯄꯛ ꯂꯦꯞꯂꯤ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯇꯨꯝꯄꯛ ꯂꯦꯞꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯁꯪꯕ ꯍꯅꯧꯅ ꯆꯦꯔꯩ ꯊꯣꯟꯕ ꯇꯥꯝꯅ ꯁꯟꯗꯣꯛꯄ ꯂꯝꯍꯥꯎꯅ ꯐꯝꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯅꯣꯡꯊꯥꯡꯒꯨꯝ ꯌꯩꯕꯗ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡꯅ ꯀꯌꯥꯗ ꯐꯖꯔꯤꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯅꯣꯡꯊꯥꯡꯒꯨꯝ ꯌꯩꯕꯗ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡꯅ ꯀꯌꯥꯗ ꯐꯖꯔꯤꯕ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔ ꯄꯥꯝꯃꯨꯖꯩ ꯅꯨꯡꯉꯣꯜꯍꯟꯕ ꯃꯤꯀꯨꯞꯁꯦ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔ ꯄꯥꯝꯃꯨꯖꯩ ꯅꯨꯡꯉꯣꯜꯍꯟꯕ ꯃꯤꯀꯨꯞꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯇꯤꯌꯥꯒꯨꯝ ꯄꯥꯛꯅ ꯃꯐꯝ ꯁꯤꯟꯕ ꯅꯨꯡꯁꯤꯕꯩ ꯃꯤꯠꯌꯦꯡ ꯑꯣꯟꯊꯣꯛꯅ ꯂꯨꯝꯃꯤ ꯑꯇꯤꯌꯥꯒꯨꯝ ꯄꯥꯛꯅ ꯃꯐꯝ ꯁꯤꯟꯕ ꯅꯨꯡꯁꯤꯕꯩ ꯃꯤꯠꯌꯦꯡ ꯑꯣꯟꯊꯣꯛꯅ ꯂꯨꯝꯃꯤ ꯌꯦꯡꯕꯤꯔꯛꯀꯅꯨ ꯏꯀꯥꯏꯖꯩ ꯄꯥꯈꯠꯆꯩ ꯊꯃꯣꯏꯅ ꯌꯦꯡꯕꯤꯔꯛꯀꯅꯨ ꯏꯀꯥꯏꯖꯩ ꯄꯥꯈꯠꯆꯩ ꯊꯃꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ Ngasigi aroiba oina hangjakiba wahang Legal Service Day asi karamba thagi karamba tarikta pangthokpage wahang asigi chumba pakhum November gi tarik 8 da Legal Service Day asi pangthoi pakhum asi amuktang hana nishingjage November gi tarik 8 kana kana na chumba pakhum pibirakpage haibadu mayam punam khangminasi Malayngan ba tenta thongkhong dagi khangabok dagi Roshan Laishram
ꯈꯥꯡꯉꯕꯣꯛꯇꯒꯤ ꯊꯣꯏꯊꯣꯏꯕ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯀꯛꯆꯤꯡꯗꯒꯤ ꯑꯣꯂꯦꯟ ꯏꯂꯥꯡꯕꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯝꯕ꯭ꯔꯥꯝꯗꯒꯤ ꯑꯟꯖꯂꯤ ꯁꯪꯒꯥꯌꯨꯝꯐꯝꯗꯒꯤ ꯔꯨꯛꯁꯛ ꯈꯥꯡꯉꯕꯣꯛꯇꯒꯤ ꯍꯦꯝꯆꯥꯟ ꯑꯇꯥꯎꯕꯣꯗꯤꯟ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯒꯤꯇꯥ ꯁꯥꯄꯝ ꯂꯥꯏꯕꯨꯡꯗꯒꯤ ꯈꯥꯡꯉꯕꯣꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯖꯦꯝꯁꯟ ꯊꯣꯛꯆꯣꯝ ꯁꯂꯨꯡꯐꯝꯗꯒꯤ ꯕꯣꯔꯤꯁ ꯑꯍꯣꯡꯁꯥꯡꯕꯝ ꯐꯨꯔꯤꯠ ꯁꯥꯕꯝ ꯄ꯭ꯔꯁꯥꯟꯇ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯀꯩꯔꯥꯎꯗꯒꯤ ꯕꯂꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯈꯥꯡꯉꯕꯣꯛꯇꯒꯤ ꯂꯟꯁꯦꯟꯕꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯔꯐꯤꯛ ꯑꯍꯃꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯌꯦꯂꯪꯈꯥꯡꯄꯣꯛꯄꯤꯗꯒꯤ ꯃꯦꯝꯆꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯂꯥꯡꯒꯜꯊꯦꯟꯗꯒꯤ ꯂꯩꯁꯦꯝꯕ ꯑꯔꯕꯥꯠ ꯁꯧꯒ꯭ꯔꯥꯛꯄꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯔꯣꯃꯣꯂꯥ ꯁꯦꯔꯥꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯗꯤꯄꯛ ꯅꯤꯡꯊꯧꯖꯥ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯂꯤꯂꯣꯡꯗꯥꯡ ꯃꯈꯥꯗꯒꯤ ꯁꯔꯤꯞ ꯈꯥꯟ ꯑꯦꯟꯖꯦꯂꯤꯅꯥ ꯋꯥꯏꯈꯣꯝ ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯔꯤꯁꯤ ꯊꯣꯛꯆꯣꯝ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯂꯥꯏꯃꯅꯥꯏꯗꯒꯤ NK ꯄꯔꯥꯝꯖꯤꯠ ꯃꯣꯏꯔꯥꯡ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄ ꯁꯂꯨꯡꯐꯝꯗꯒꯤ ꯂꯣꯀꯦꯟꯗ꯭ꯔꯣ ꯑꯃꯗꯤ ꯁꯥꯄꯝ ꯂꯥꯏꯕꯨꯡꯗꯒꯤ ꯒꯤꯇꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯖꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯄꯥꯎꯈꯨꯝ ꯈꯨꯝꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃ ꯄꯤꯊꯣꯛꯆꯔꯒ ꯈꯜꯍꯟꯖꯈꯤꯕ ꯏꯁꯩ ꯑꯃꯗꯤ ꯃꯔꯛ ꯃꯔꯛꯇ ꯋꯥꯍꯪ ꯑꯃꯃꯝ ꯍꯪꯖꯗꯨꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯊꯧꯔꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯅꯕ ꯄꯨꯡꯖꯥ ꯑꯗꯨ ꯌꯧꯔꯛꯂꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯤꯡꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯈꯤꯕ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯕꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯗꯣꯝꯅ ꯈꯟꯕꯤꯔꯛꯈꯤꯕ ꯏꯁꯩꯁꯤꯡ ꯑꯃꯗꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ ꯃꯇꯝꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯊꯧꯔꯝ ꯇꯥꯕꯤꯕꯁꯤꯡꯕꯨ ꯃꯣꯅꯤꯀꯥ ꯔꯥꯝꯕꯝ ꯑꯃꯗꯤ ꯁꯣꯅꯤꯌꯥ ꯃꯨꯇꯨꯝ ꯑꯅꯤꯅ ꯈꯨꯔꯨꯝꯖꯔꯤ तानिंग ताहुरो ताहुगब ताहुरो खनौगब खनौरो ngai hak tang nungai thusi SMS isay program Diamond FM radio da ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯑꯗꯣꯝꯅ SMS ꯀꯤ ꯈꯨꯠꯊꯥꯡꯗ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯑꯃꯗꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝ ꯂꯥꯟꯊꯣꯛꯄꯤꯈꯤꯕꯁꯤꯡ ꯁꯣꯅꯤꯌꯥ ꯃꯨꯇꯨꯝ ꯑꯃꯗꯤ ꯃꯣꯅꯤꯀꯥ ꯑꯔꯥꯝꯕꯝ